Housing Fawgi Maruiba Pauda, Akan Manong Namaram Orga Singing High with the National Highway 37 Lambi Fauna Dre. Amadi Loktaki Mai Wankalakpataki Thaibe Satur Nasidagi Hang Lehari. Kurumjari ISTV Fong Meeting Tabri Puramapu Taram Nokchuri House of Fog Mariba Pausing Miam the Pizari left the Nasuriba Noasina Infal Juri Bam Lambi National Highway 37 Lambi Mafung Kayada Chingning Kaire Masina Maramoraga Highway C Faunadre Highway Sigi Tabak Pariba Agency Singna Chingning Kaiba Mafum Sing Semzinbagi Tabak Chatari Noasina Tamenglong District Mai Fangdaba Numit Marini Shure Akan Banung Sidna Electric Pole Kaya Masu Turi Hari. Ngarang daging asi fawba Indian Meteorological Department na red alert warning lauthokpada yauriba Senapati dasu ngasi ayo pung 8 dagi akan manong chuba hore ngarang dagi district asida electric phangdre district asi fawdunu chenba turel gi imai tapna hengalakle Akan Banong Subadagi Ukrul District ki Sihai Kuno da retaining wall kintarak padagi nupi ama sokla banupi sige Maming Atamla Saiza Chahini Fugataruk Mapuroiba Ramio Saiza Kawe Thogdoga Singarang Numidang Waram Pung Taruk Tabada Thokibani Atamla Saizana Masagi Yumgi Saksang da Lairingaida Thangnaba Yumgi Wall Ninkharak Padagi Sokibani Khudakta District Hospital Ukrul da Pukhatuna Laikanaki Sihai Kuno asi Ukrul District Headquarter dagi Nongpok Romda kilometer Nimfu Rom Chatlaga Laiba Mafumni Saragasida District asida Sokan Manong Chubadagi Ukrul Tadu Bilambi Samnakhidre Ukrul Jeshami ki Mafum Kayadasu Chingning Khare Rangata Kong Amasung Chalo Turel gi Imai Wankalakpadagi Lawfam Kaya Ising Thumjile Hairi Senapati District ki Lambi Kaya Susing Ningkhai Badagi Faunadre Hairi Adumakpu Imphal Dimapur Lambi National Highway 2 di Gari Chathok Sasin Yari Hairi Haukiba Yumsa Kaisa Numitagi Leptana Churakpa Nongna Mahosagi Punsida Chauna Kaiba Pire Loktaki Imai Wankalakpadagi Ithai Bere Satur Ngasidagi Hangle Hairi Thasigi Kungatareti Hauna Satur Pathoktuna Ising Sienbadagi Miyamna Thong Hangdokna Naba Taknaduna Lakibani Chema Matungda Hauji Che Khoi Chema Flore Mashi Noasina Tampak Amadi Chingi Turel Kayagi Imai Wangle, Imphal Turel Amadi Nambul Turel gi Imai Tapna Wankalakli. Adubu Iril Amadi Kongba Turel di Toine Imai Wankalaktri, Imphal gi Iram Nalasing Ising Thumjilaktuna Chathok Sasinda Khudong Chadba Kaya Mayoknare. Taruk Suba ki Marks Inter School Thangta Group Competition 2025 Sajel Amasung Thanglon Khongchat Changdamnaba Dr. Kamal Indoor Stadium Manipur University da ngasidagi haudokre haudokpagi thoramda Manipur State Kala Academy gi Secretary Sunanda Thokchom Kosem gi Secretary Khundrakom Asni Kumar MU gi Assistant Director of Sports Dr. Chongtham Pradeep Rajya Sabha gi MP Vele Nomini Thoksom Sharat Chandra Amadi ki Marks ki President Ningthojam Ajit Kumar Mangangna Sarugyaki Thangta na Yumfom Oiraga Mahiroi Singi Hai Singbu Sing Adu Apunbagi Pangal Ama Oina Sagatpagi Pandamda Inter School Thangta Group Competition asi Pangthokpani Apunba School Kuntraga Mangadagi Mahiroi Chatruk Henbana Sarugyariba Competition asida Group Amamamgi Group Performance Oina School Amadagi Mahiroi Kunga Mangana Group Semduna Changdam Naraka Athoe Hen Tanagadori Punsin Minabagi Wakalonda English Singani Taraga Mangadagi Horakiba Competition asi Lebaki Irang Amadi Matamgi Khudong Chadaba Kayana Lep Robatungda Taruk Suba Oina Pangthokpani School Singda Magi Apamba Subject Sing Lauduna Tamjarabasu Subject Asibu Lauriba Mahiroi Singda Sajel Kanglon Sing ase Mathanta Taubagi Mahuta Apunba Oina Platform Amada Value Amadi Moral Education Sarugyaminabani Bosem Amadi Kosem na Sakhangduna Thang Tabu subject Ama Oina syllabus 9 na Tamliba School Singi class 9, 10, 11 Amadi 12 Tamliba Mahiroi Sing
पुल्लगा स्कूल की ओइना टीम अममम सेमदुना फर्स्ट सेकेंड थर्ड अमदी बेस्ट डिसिप्लिन टीम खनगने हाइना किमार्क्स की प्रेसिडेंट निंगथौजम अजित कुमार मंगांगना फोंदोराकली अदुबु स्कूल सिंगसिदा अखोइना सिलेबस ओइना हापबा क्लास 9 10 11 12 सिगी सिंगसि मोइ पुल्लगा स्कूल दुदा टीम ममम सेमागा ग्रुप अममम तौरकांदा स्कूल सिंग दु रिप्रेजेंट तौरकांदुदा स्कूल सिंग दुगी मागी फजबा परफॉर्मेंस म्याम उल्लगा अदुदगी अखोइना अथोय हेन ओजा सिंगना मदु अथोय हेन खल्लकांदा फर्स्ट सेकेंड थर्ड अमसुंग बेस्ट डिसिप्लिन न चिंगबा टीम मदुगी मेडल सिंग अवार्ड सिंग माइना थमजबन कंपटीशन सिदा इज द तोइसि मी 25 की केनोनी 25 ना मैक्सिमम होइना अदुगा स्कूल कुंट्रा मंगा मुकी केनोनी अदुगा टोटल 600 प्लस हाइतारे स्टूडेंट्स सिंगना पार्टिसिपेट तौरकांदा तौगदौबा थौरम Chief Secretary na thokiba press release amada deeply regretted haiba wahai asi yamna thengle amadi masina pen thokpa ngamloi haina Delhi Maitei Coordinating Committee DMCC na haire DMCC na press ta thadokpa video amada Chief Secretary na haire bawa from asi Security Advisor na mamangda Manipur gi ima singa unabada Security Force na Manipur loktho o haiba order asi Governor na chair lawraga form kiba mifam amadi lawkhiba waref ni haiba adu losina na bakhona bani haina lawi amaromda DMCC na kokomi gi mihut Press Club of India Delhi da unabadasu kokomina taliba governor na apology tauba DGP Security Advisor amadi Chief Secretary resign tau haiba demand asi fangri fawba khongjang handok pigano amadi DMCC na su kokomina lusingduna Manipur miyam ga sathariba khongjang asi mapung fana sagoli hairi Reserve mi country ko je ko ipai puna khambire muga ko ipai ko ki lingjen ko ki ipai ko ki lingjen se sida koina amuba kanu pesan maga chap manana ne duna koi amato ine debit na se hindati moina thabak oina pangthok trigo koi gi haina haire ba koi gi responsible oriba governor amadi apagi chief secretary adegi di security advisor amadi DGP moi sing chi kano to ba suspend to hanba natraga na moi to pham de transfer to ba moi to dri khai di action hoina to dri khai di moina thajaba pire haira ga koi maning halaroi si maram di apoi ngai be aba ngai re project ki matam nai tre apoi Manipur se apoi gi ram pu pagi mom da ga ya du na majin tang le ba myam da ma di ko mi la myam ne apoi yen si na apoi tum to su le ba myam Sadar Hills Chief Association na Kangpokpida laiba Nepali Gorkha Singh da hauzik satharakliba kihan khanganbagi thawong asi Kuki occupied amasung expansionism gi thausil ni haina Maitai Mitai Tribe Union na yaning daba fongdokli thausil asigi makhada Myanmar dagi chelakhiba Kuki Singh na lamdamasigi yelhomi amasung furup masa sing bunam duna tanthokpiba namfuda Kuki furup ta punsin bagi thausil sathare asigumba thausil asigi mayokta lamdamasigi khundaminari ba yelhomi amasung laiminari ba furup singna wakhal tamina aduna punna thengnamina ba mathau tare Myanmar dagi sangsilakhiba Kuki zo singna Manipur gi chingi lamdam singda leftana khunda salaktuna Manipur yauna thangnaba state amasung country sing thugairaga makoi gi oiba zalengam kauba leibak ama semna bagi thausil sathari thausil asigi makhada yelhomi furup macha singbu Kuki furup da namfu de yaholi anoba khul kaya semgalli tampaki panchayat segment kaya bu district council da namduna hapchili thausil sing asi chathabada yadaba amadi ayarapan pirakpa furup macha kaya gi khungi chip singbu kihan khanganbaga loinana amasung fu seibagi thabak chathari hauzik kangpokpi asi Kuki occupied district mapung fana semgot nabagi damak atopa furup sing tanthokna naba thausil kana chathare yelho furup singi khongda pham mangsilaklaba asidagi yelho mi sing punsinaduna singnaragliba sing asi thengnamina si hairi hauzik pawgimarak thana tember break amatang lojari I gaming Ahibam Kumar Singh NEET UG 2020 exam da Manipur gi oina state topper oiraki and I am a very proud student of Comet Coaching Institute.
Hakchang phana thamge hairabadi iramda masimakta da leiba khwaidagi pharaba hospital singi manungda ama oiriba Babina Hospital leijari. Mafam asida thajaba yaraba amadi sel yamna changdana specialty kun henbada ana layeng bagi khudong chaba pizari. Pediatrics, cardiology, cosmetic surgery amadi specialty makal makha kayada aikhoigi specialist singna marik chumna thawai hakchang yauna layeng jari. Aduna state wangmada amu karigi chatlugani aikhoigi Manipur da su hogikti awangba thaki healthcare fanglabada. Matam mangan biraganu sel hena tingan biraganu aikhoigi specialist singdagi malemgi apaba thaki layeng patak yumpham oiba service lobiyu. Babina Hospital, where hope meets compassion. Aku pemerol gidamak Babina Hospital, Sajiwa Jail Road, Kabai Soy Impal East Lengsing Birau. Natraga, aikhoigi phone number 6909 390666 ta call tawbirau. Honglakliba punsigi lambi sida araiba chaba yaba makhai sasinari. Adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti. Khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Hi friends, adom na gari thau hapam matam dadi afaba thau hamna bone. Adom gi khwaidagi maru oriba liver gi damakta di kari section thorang lo birib. Novocam health care gi original lipsa 5G na adom gi liver buson badai ngak thol. Liver gi mapangang kangkalan badana tana hakchang pumbagi energy hengalali chaba tumali acidity hantan. Sizinabiyo original lipsa 5G. Novocam Healthcare na sajaba original lipsa 5G ahum lawbada coffee cup ama free da hapchari. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu. Capidon cup syrup. Break matungda mayam bamu kahana taram nokchuri loina namakata ba pau pizari ima hospital management team na hospital linkhali basi mioi bagi thawai kanna ba hona biu paisa tana ba maung da anaba singbu fajinduna thambiraga thawai manghan bigan haina kaksing lamkhai da leiba khangsim khuldagi sangnade tontang na phungdokli saliba tha sigi kunga humdoi gi numidang pung tara makhai da mahaki mapuroi ba khamraisel tonthang chehi Humfuga manga thabak narak padagi kaksing kaithil da leiba ima hospital da khudak ta pokhat ki mafam adu yobaga doctor singna ECG na singba test kaya tawkhibaga loina na heart attack ni haiba khangbangam ki ahing chupa ma hospital adu ki doctor singna anaba adu treatment tawribane haina adum laiki nongan bada atopa Imphal gi hospital amada purage haiki adumakpu makoina test tawgadaba wali haina adum lehanki imungi kangbuna haiman badage ayuk pung nipan helakpada size hospital da pukhalaki adubu pung khara laikat naram laga laikidre ima hospital asida matik chaba khusu khulai su leitaba heart attack ki chapchaba treatment phanghan bangam daba makoina heart attack tawbudagi kanbangam nanabagi golden hour gi manungda anaba adu sel lahodaba yade haiba matagum asum phajinduna thamlaga test tawribani treatment piribani haiduna lehelabra haiba Chingnadabangam de heart attack Tauraba Mahaki Mapuroi Babu Kanba Yabagi Matam Golden Hour Bo Ima Hospital na Manghan Badagi Laikidre Makatarak Patasu Amuk Asigumba Laibak Tiba Togdok Ama Amuk Toktanaba Anaba Singbu Fazinduna Sendan Pam Oina Taubiganu Miyoi Bagi Punsi Kan Bahaibasina Ahanba Pandam Oibiu Haiki Ima Hospital Simoy test mayam lowe ko ultrasound low kuni to paisa tanabni sense ta anaba singi mathak ta paisa tanabni sense o se adugum se tawbi no life saving ye mak tawbi o hospital linga doctor makaina hospital makaina mi hingai ge mak hospital lingi o haibse ai Manipur gi leiriba ai khoi ai su hauji result yang la ai imung ni doctor singna si soi balai le ai khang de ai su khang la moi adu mai da khang da ba myam su yang la kani moi gi objective si mi kan da oi hello hai sai khoi message feeling ne doctors singna ai gi thamoi so ko si u bi ra ga
ꯅꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯟꯁꯤꯡꯒꯤ ꯀꯥꯟꯗꯒꯤ ꯄ꯭ꯔꯣꯐꯦꯁꯟꯁꯤ ꯇꯁꯦꯡꯅ ꯇꯧꯕꯤꯌꯣ ꯍꯥꯏꯕꯁꯦ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯕꯅꯤ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯗꯨꯗ ꯃꯥꯔꯒ꯭ꯔꯦꯠ ꯀꯧꯕꯤ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯃꯃꯧ ꯅꯨꯄꯤꯅ ꯃꯍꯥꯛꯀꯤ ꯃꯀꯨꯕꯣꯛ ꯑꯗꯨ ꯍꯥꯔꯠ ꯑꯦꯇꯦꯛꯅꯤ ꯆꯤꯡꯅꯕ ꯂꯩꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯃꯥ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯤꯗꯃꯛ ꯃꯈꯥ ꯇꯥꯅ ꯀꯟꯐꯥꯔꯝ ꯇꯧꯅꯅꯕ ꯏꯒ ꯃꯔꯤ ꯂꯩꯅꯕ ꯇꯦꯁꯁꯤꯡ ꯑꯦꯟꯖꯤꯑꯣꯒ꯭ꯔꯥꯐꯤ ꯑꯃꯗꯤ ꯏꯀꯣꯅꯆꯤꯡꯕ ꯇꯧꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯀꯥꯔꯗꯤꯛ ꯃꯣꯅꯤꯇꯔ ꯀꯔꯤꯒꯤ ꯍꯥꯞꯇ꯭ꯔꯤꯕꯅꯣ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯃꯇꯤꯛ ꯆꯥꯕ ꯏꯀ꯭ꯋꯤꯞꯃꯦꯟ ꯑꯃꯗꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠ ꯗꯣꯛꯇꯔ ꯂꯩꯇꯦ ꯍꯥꯏꯅ ꯈꯪꯂꯕꯗꯤ ꯀꯔꯤꯒꯤ ꯑꯇꯣꯞꯄ ꯍꯣꯁꯄꯤꯇꯥꯜꯗ ꯔꯤꯐꯔ ꯇꯧꯗ꯭ꯔꯤꯕꯅꯣ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯑꯣꯏꯔꯕꯗꯤ ꯄꯦꯁꯦꯟꯠ ꯀꯟꯕꯗ ꯐꯔꯁꯠ ꯄ꯭राꯏꯌꯣꯔꯤꯇꯤ ꯄꯤꯕꯤꯌꯨ ꯄꯩꯁꯥ ꯇꯥꯟꯕꯗ ꯄ꯭राꯏꯌꯣꯔꯤꯇꯤ ꯊꯝꯕꯤꯒꯅꯨ ꯏꯃꯥ ꯍꯣꯁꯄꯤꯇꯥꯜꯅ ꯃꯇꯝ ꯆꯥꯅ ꯃꯇꯤꯛ ꯆꯥꯕ ꯇ꯭ꯔꯤꯠꯃꯦꯟꯠ ꯇꯧꯕꯤꯔꯝꯕ ꯑꯃꯗꯤ ꯔꯤꯐꯔ ꯄꯤꯕꯤꯔꯝꯂꯕꯗꯤ ꯃꯍꯥꯛꯀꯤ ꯃꯀꯨꯕꯣꯛ ꯑꯗꯨ ꯀꯟꯕ ꯉꯝꯂꯝꯕꯁꯨ ꯌꯥꯏ ꯍꯥꯏꯈꯤ ट्रीटमेंट फजन तौरमदी ngasi se ipase asum hana mangroidawbane aduna hayeng tungdasu asin lairibam neighboring place dum hospital nina miyam su lakhini miyam treatment tawsu lakhini adunina treatment tawba lakpada moina fazana intervention lawningai fazana treatment tawbiyo haibado careless oina mi life se manghanbase ekhoina pamde aduna khara treatment tawbase moisu fazana tawbiyo haibado negligent tawbase ekhoina pamde haibado hainingni National Sub Junior and Junior Powerlifting Championship the National Sub Junior gi kg chama manga da national record holder Akham Devraj ngasi Imphal International Airport Club amadi laikai miyam na harauk tayam na okre Akham Devraj Kwakaithel Akham laikai dagi Akham Rajesh amadi Akham Ongbi Sobita ge machanupa aton bani haukiba me kundagi kungamanga fauba taramari suba National Sub Junior amadi Junior Classic Man and Women Powerlifting Championship Rasmata Jinjan Convocation Hall Siva University Kolhapur Maharashtra da Akham Devraj Singh na squatting amadi bench press ta gold medal ani laurakpangam khibani Devraj na squatting da national record thamduna Manipur gi mingchat purakpabu pungning thaugatuna Kwakaithel Akham laikai miyamna amadi club na airport ta haraukte amna okhi loislakpada hauzik fawbu gi maroiba paw amukka hanna pizari akan banong na maram oiraga chingning khaibadagi National Highway 37 lambi faunadre amadi lokta ki imai wangkhalakpadagi ithai bere satar ngasidagi hangle hairi hauzik fobu ge nadi Manipuri paw matasta lojre mideng tabiri ba punama ko muka hanna khurumjari